Sahi ani ki mamang da antenna de SP tablet ko na fa ki mi ama NDPS ko na sai tarom na kay sum sum leida ba mari final na palak ani tin ba ya to Upopik kuno da toki prodogo to ki mata na police na fakat ki ba mi tara mari ba ngasi CM Bisnupuri court ko to kay ni mi tari ni police kasta di dalay na bari man bi kay Rims Hospital alayang balak binibig pasam ng PUB kay kung manghan ba sa ba singi marakta atu ba action lawrong ni hayna Rims Medical Superintendent na Kunayos na liri balay talay na maawa na tara ba singi pagalaba matanda nam masin saukat pa ingbat takpalam da mamoy ng nam ni hayna si Minister and Berena Pundoroki Manipur ki ahanba foot over bridge ki plate na si pankit pahukre laliba da member tha da mafam mari da sariba foot over bridge sing loisinduna meyam da sinaragan hana Minister Deswat na pongdokre Manipur International University salaiba hongna ba education minister ti Sati Syamna Imphal West ki gharida university asige administrative office hangdokre So, namin dari marini sum sa tagadaba iboy masum Manilada ila sangne da sa tagadaba State Agricultural Year 2019 na si Agriculture Minister Behan Kaliana hongdokre Mayam krum jari dom yembri pas impact news ni ke thoksom hoji pungsa si paw mero paw sing miam da pijari Lona Yadava drug lalon manupama special judge NDNPS fast track court na sahi tarahum de kai sum sang thamna biathang pi bigalon na final lo palak ani thi na bakhangan kre a special judge NDNPS FT6 judge S Tara Devi na kai sum sang thamna pi aya ba pikra misakadu Tobal district ki manung san balilong tailen makong de MD Sabuddin Sahid Nipu apopa MD Najmuddin ni Sabuddin asi sahi asi mamangda sahi ani mamangda antenna ma SP tablet ke korana pa badaki ke sathaduna laglaba matung tha si hokhi batang ahumda mara leire haina lauthoki bani Marali matong ina serak laukthok na kita bak judge ki mamangda ngasi Sabuddin puthoki Judge ki mamangda putholaba matung defense counsel la misak asina phangada ba serak adu khar komthok piyo haina prayer toki prayer adu ki mayokta state ki counsel special public prosecutor wari ba moirang them raisana NDNPS Act 1958 ki section 21 clause C amasung 21 clause B ki makada drug lalon bigi akan maserak pina ba judge taksan ki maikai ani ki wafam sing taraba matungda Judge na Sabuddin bu sahi tarahum doi kai sum sang da thamna ba yathang piki Thasi ki tarukta Bisnupur district ki Bisnupur police station kon ba upopi khunau da thokhi bathok dok adu ki matana police na fagala ba mi tara mari mak ngasi CGM Bisnupuri court pothok rei ko na mi tara mari asibu namitari ni ki police custody da laina bari man pikre October 3 thokhi bathok dok asigi video ama social media da viral orak ba matong da Bisnupur police station na so moto case ama lokatuna thodok asida sena ba nupa manga amadi nupi mapana se police na fagat ki bani fagalaba mioi sing adu CGM Bisnupur Monalisa Maibongi court ta ngasi nungtil puthok ki bani loina na police ki mai khaidi ki nimitari ni police custody pibi na ba prayer toropati ki court police ki prayer do ayaba pi ki bani Upopi kunau da talk about thodok adu ki matanda tongan mi anina thangalak ba wakat ani ki matungina Manipur Human Rights Commission na kesa ni local lehay na commission na sige acting chairperson kaide mani na pongdorokli ina mo sig matanda ngasi lampela lay ba Manipur Human Rights Commission ka office da pangtok ba paumi sing una ba mada kaide mani na makata na hai Upopi kunau da talk about mob violence ki thodok si Manipur Human Rights Commission na yam hak suna lawi thodok si matanda commission na sina kesa ni local na Bisnupur district police ki sabsaba report na lalaba Lagliba October 3 phawpik manungda pirak na khanghan kre loina na Manipur gi miyam na lamdam asida lo leiba haiba asi kaukthok tuna tongning bata tawbigi sanabi ama leiri basi makha ta na tawbi ganu Manipur lenga na so hira mas mata na assembly da puthok tuna
bill ama pass tawpiu bill asi puthok tungi mamangda ordinance ama athuba matamda satna hanpiu haiki nakalamoromda manipuri tonga tonba court singda sathariba case singda miyamna court thomchindra mob justice ke sanabi ama sathariba sibsu tokpiu thong asina court na asumba wail puthokna ba hona bada ayena pan kaya thokle karigamba miyamna court thomchinbagi sanabi asui makata na sathagati commission gi maikhet gi action lokalagani haiki ihu tawba matamdasu yam chectionna yengerga kaeto yahunda mayamgino mayam thokpa na haibadu yaro ngaktangi yarangani aingi sidi khodaktadi aingi makutse ting thorakpada yaudaba yai aingi makutti sangmani tasena tanarage hairadi adum tanaba yai phaba kunai ma oinana ba koi mob justice se hojiki oinadi ngasi go oinadi tawdana ba mayamda appeal tawbado adum khak tawningi Rims Hospital da layang balaki binupi masa amada nupi oibi ki kai kamda ba manghan bada sena basingi matakta atuma matam da action lawragani haina Rims ki MSCS Arun Kumar na phongdok rei wa pharmacy si Rims Hospital la thodok atu da sena ri ba victim gi imung manung na irang khor pa yai haina Rims Hospital section thorang lokat pagi yang sen bada phongdok khibani ira masigi mari lain na CS Arun Kumar na makata na hai Rims ki ECC lokpham da thokki ba thodok adu lai bakti ba thodok amani tungda sikum la ba thodok asi thoktana ba hospital authority na su ahen mambing sanglagani thodok asi gi mata da inquiry team amal chamda na tijen ba hore thodok asi da sena ramba mioi sangi matakta logi oiba action lokalagani loina na kanagu mioi amana test tawgada ba leiragadi Rims ki sana kanglo ni matungina imung manungi mioi amam soidana yahon biu haiki अखोई पामदब तौदोतु अखोइना नुंगाइतब तौदोदो थोकरसु वातोंदा अमहना प्रजादा इना हाइजरी मदुदि सिगुमसे अमना थोन जरोय अदुगा अखोइदा थाजबा दुम थंबियो रिम्स हॉस्पिटल फगलनसी रिम्स हॉस्पिटल से अखोइगी एम्स की थाकता पुकनबा कन्न होनरी बनी यूनियन मिनिस्टर हर्षवर्धन दा पोखरबनी अदुना अखोइगी लेवल दा याम कन्न फगनबा रिम्स की मिंचत फगलेंगे सिदा चांग ताबा अखोई चाक चक्रिंग अमना सिंको मांगथोकपा अदुमाइन तौदना मांगथोकरे अदुबो अमोना अखोई मयाम होनजदना फगलनसी अइना मसिग मितांगजिदा प्रजागी छाजोकसु अइ निजरी Rims Hospital gi ECC technician Thoksom Suras ki matak tamral ki matung ina sab sab serak pi na matawdo wasi ki matan senghiba JSina Chief Minister and Birenda wa famari of starter of demand fishing krihari loina na JSina talib demand sing adun ni funi ki manung dalai ngana thabak to on thok tab taraga civil society organizations sing abani Manipur miam ga loina na kan makong sang silagani haina so JS ki maike ki thampi Manipur press club ta paumi sing one of the JS convener concern brass na phongdor pada Hospital amada ECC technician amana asiguma sat haidabali sat kibagi thodok asi North East State ahan boiromgani maramadona asigma thodok asi matungda amuk khana thoktana ba mari leina basing asiat pa khongthang ama lokhat patangai phade loinana thodok asi da senari ba Rims ki ECC technician Thoksom Suras ki misangda layer amatana lepidana so appeal torli Honorable CM Biren magi mafam desu magna यामना डायनामिक होइबा ऑनरेबल सीएम ने अदुना मागी साइड की जो अकन मियंग अथुब मतमदा अखोइदा जेसी गा वरि सानादुना अमदि मियाम की फनगै दंता मणिपुर की प्रजा खुदिमक की फनगै दंता मणिपुर द लेबा प्राइवेट हॉस्पिटल होइसिनो गवर्नमेंट की हॉस्पिटल होइसिनो हॉस्पिटल खुदिमक दा मसिगी कल्चर से मसिगी जनबी से यादे आबा मा हंदकी मतंग दा खंगल मिलोक्सी हाइदुना अखोइना मीडिया की मांगदा ngasi प्रेस मिलेसी तौजबनी Amaramda Rims ki thodok senari pati Suras bu ngasi kota puthokre pigli binupi masama bu kai kumna manghan bada senari ba Suras bu kota puthorkani tabdi victim gi imung manung na kota laki police na Suras bu serap kota laiba special judge Pokso Imphal West ki kota puthorktana mahangna makata na tijin humjin ba Suras bu numit tara mangani judicial custody da thamna ba yathang pikre ningsing ba yabdi ti Suras na Rims hospital asida laing ba laki bi nupi sa amabo ECG launa pusalaga na BOB ki kai kamna pamanghan khibani thodok asigi mari leinin na Suras ki matakta Imphal West Women Police na kaya sama lokhatuna thodok asigi mata da tijin ba hokre Kunay asida lay balay talay ba wana tara basing na pibam pagalaba matamda lamdam asina sakot pa ingba tap lamdam adu oy bangam gani haina sa minister nong thon bire na phongdorke wa phamasi Imphal East district ki manung san ba kaibi sana patlay ba yai bilen gi kontra taruk sub anniversary gi thoram da phongdoke bani thoramade da sip gas ki warol pira da sa minister na makata na hai asig ba pibam adu ohenna ba state asida pali blenga kasina ngasi phawba hona ba ya ba hona duna lagli hiram khudi makta praja sing yai phana ba thabak tawba hai ba sei lenga kasigi mission ni laitalai ba sing amadi afabata afabada mating pangsi horok liban ha singda mating pangba makhoi ba afaba lampida lamjing bidana asamba lampida sathan ba haiba sina tungdat kunai asida afaba mai kai da sat pangam gani loinena kunai asigi damak hiram kaya da afaba lampida pu pangam gani
Yaibilen home asida kana laichatra angang singbu naukon bituna thamlibasi yamna thakani ni lenga ke maikaidigi Yaibilen home asida pangpa yaba mating leirabadi mapung phana pangna bahonagani haiki thoromaduda CAF and PD Minister Karam Siamna angang ama semba haibasi leibak ama semba sak mane apaba thabak tawbada mipung khudim ki cooperation leigani horogliba na hasingna masana masada singna zatuna apaba mi amamam oidaba yadi haidna honarabadi apaba haibadu soidana oiba ngamgani haiki अखोई सोसाइटी से अखोई करोम चली समटाइम्स आई ब्लर चल अखोई की सिकरी गनो हाइप कान अखोई की से कराइजनो असोइबा म दिले याम टैलेंट दि लोइरे अखोई की द लैरिबा टैलेंट सिदि ओ इनोवेटिव आइडियाज भारत द पृथ्वी द लैरिबा जाति खुनि मग कम्पीट तोबंग मदु मगी ब्रेन लोइना अखोई द लै ताइबंग सेम्बा ईश्वर सिगा नकनब वाला अब्राय नै चिंगनब ले नत्रगदि स्पिरिचुअल सि मांगा को मतम द अखोई थक्सी का सि मांगे आइना अपील तौनिंगे कोई स्पिरिचुअल ईश्वर की लम द खिदंग नक्सन नब तौसी अदुगा हिंगनबगी लंबी द ngasi sarkar sina khoi makhal makhagi scheme project anouba innovatives lokhale leibiri ba mayam da karigumba dugumba gi leitlaira singawana gi da khoi government na piri ba bharat ki prime minister na piri ba scheme mayam phangda ba khotaba leiragadi madusu akhoi da pau pibiraga numinini ema humni ema government official sing tharaga or go to village gi makha chathara ani khoi si madugi award pu singdu ai pihan jage ngasi home run tawriba oja oiriba angang ama sembai se leibak ama semga chap manai mating leiba afaba ayengmal leipak sigi luchingbo oiroi haningai leite aduna adumba angang yankhai dugi manungda sama dugi manungda ama yoba kanda mangonda thengnagiba awan nungai gi wari duna maram oidana ayeng leipak ki luchingbo oira kanda di leipak dugi nungsiba aduga yaifannaba khanba mana thengnagiba problem am da solve tongnana ba honarakane anu ohenje yahunje Manipur ki ahan put over bridge ki flat pangkat pahukre lalibana be bathada put over bridge asing loisinduna miam da sinaragan hana minister tongam beswas in phongdokre wafam asing asi ministry of road transport ki santhang makhada sahi asig april thadagi manipur langa ki public works department a imphal gi tongan pham mari da sab hor ki put bridge mari ki manung da ma oriba kangla mamang da sariba foot bridge ki plate hapada phongdokhe bani hiramas ki mari lainena tongam beswas in pawmi sing da hai miam gi lambi satok kasinda kodong sahan naba put over bridge sing asi sab hor ki bani ahan bagi oina ngasi kangla mamang gi put bridge ki plate asi hapsin mari makhata na sahi asig november thagi manungda lemahoriba put bridge sing loisilagani lamdam asida sagalaliba put over bridge sing asi punat pakror tarataruk dasmik taruk ki senpham makhada saba horkibani hauzik phawbada sada humbudra mangangi thabak loisilakle hauzik leiriba lengak asiga mamangda leiram liba lengak asiga saukat lambida aduki matik speed khanei maram aduna manipur miyamna saukat lambida kumang sauksinna sangsinba ngamle haiki foot over bridge sabasi akhoi kangla ne pamang ne aduga BT road amadi akhoi kasam pat tawgadabne maroi na akhoi ngasi mamphom sida pakhali basi akhoi kangla gi mamang dani masi akhoi ngasi akhoi thangat pasina kala ani maki complete onena ba akhoi kanna akhoi hona gani adu ngamsu ngani haibagi achpa thajabal lei aduga tasengna hariba thaba ahum ji December da loina bagi akhoi gi leriba stipulated date of the akhoi completion ji officially akhoi December da ni 24 December da ni adu akhoi masi BT ga akhoi kangla siga अखोई कनो नवंबर द लोशनगनी अदुगो डिसेंबर दना अखोई लेरिबा केसाम पाट की सी अखोई डिस्प्यूट खर लेरिबना मरम मोरगा अखोई डिसेंबर द लोशनबगी पांदम थमली अदुगा हारिबसी अखोई पुन्ना अखोई 16.6 करोड़ नि अदुगा सी मनुंगदा अखोई एक्सपेंडिचर पंचा चत्री अदुगा अखोई थबकना प्रोग्रेस 75% गुमबगी अखोई हुजिक लोशले अदुगा Nakalamurumda lamdam asida income jalisini tara mangada sagani tauramba ring road athuba matamda thabakta ontoklagani haina national highway gi additional chief engineer Waisoi Kumana phongdokre mamangda compensation gi sayena khara leiramba adu hauzik leiri balanga asika tanarga niyong gi matungina pinaba thau honaragani thabak asi November thadagi haunaba haidana kan honari haiki पैसाजी कोना वर्क्स की ओइनम चंग 800 crores मुनि अदुगा कोई कंपेंसेशन की के अतोप अतोप मयाम लाकांदा तोंगानबा कोई 1180 गुमगी crores की प्रोजेक्शन ने अदु मसे कितन हेम बिया का ता बिया कोई फाइनल हैंग केन टेंडर तोर कांदा से सब साब दे खंगन नौना अमुक हंदक से कोई नवंबर लाइव ना कोई ऑनरेबल मिशन हारम बदुनी कोई डी नेशन डेवलपमेंट ने कोई मणिपुर गवर्नमेंट ने अमा सोई तंगनर कांदा थबक से पाखत पा होना बताउरा
Manipur International University salaiba hona ba education ministry rati samne fal west ki ghari university as administrative office hangtokre status ki college sing digi pass tor laba mahiroi sing awang ma thaki mahi phangan ba hen ba university mathau tari haina education minister Thoksom Radhesh Shyamna phongdorokli Manipur International University ki administrative office hangtokpi thorom aduda Radhesh Shyamna makha taraduna university ase Manipur International University ordinance ki kuthangda autonomous public university oina lingkhat pani state asigi mafam kaya university asigi campus sing hangdoktuna lamdam asigi mahiroi singbu henba mahi pirkani haike thorom aduda chief secretary Dr. J Suresh Babu university asigi vice chancellor Dr. Hari Kumar Palatka oja mahiroi sing amasung mioi kaya na saruk yaki Manipur Government के Agriculture Department अमसुम State Agriculture Management and Extension Training Institute Sameti Manipur ani nasinal namin mani nisum sathakadaba State Agricultural Fair 2019 ngasiti ibo amasum maling lasang da hutokre Agricultural Fair adu Climate Resilient Agriculture haiba thim the Ministry of Agriculture and Farmers Welfare Government of India sponsored tawdana Agriculture Minister Behan Kalyana hutokibani Fair ase hutopka mari lainana Minister Behan Kalyana paumi sing da phongdorokpada Manipur ke senthungi fibam asi lau singu pagi potoki Maka fori marabadana laumi singbu yokat pamatamda senthungi fibam su pagalak kadabana lamdam asigi laumi sing na lauri bathotang sing da thagat papongdok rakhi loina ikang thokpana maram oiraka laumi sing na lengak na mating pikani haina lau thokkiba adugi matangda Paumi sing na hangba wahangi pau kumpira dana minister na makata na phongdorokpada laupan mangamdraba soklaba mafam sing yangsinaba center ki kangbu ma laglagani Center ki kangbu na yangsin ba aduda state ki agriculture department amadi disaster management kangbu na sumating pangani aduga laupan mangamdraba soklaba laupam sing khangdolaba matungda sel gi mating pirak kadabani haina phongdorokki agricultural fair aduda lanai gi tongan tongan stol tarahumdoi agriculture technology management agency atma gi stol mapan machinery singi stol tare amadi krishi bigyan kendra kv ke thawal kv ke imphal east yauna line department singapore stol nipuni pana sarugyaki ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯜ ꯃꯆꯥ ꯌꯦꯡꯕ ꯃꯇꯝꯗ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯌꯥꯝꯅ ꯆꯠꯊꯔꯦ KVK ꯑꯗꯨꯒ CAU ꯀꯥꯎꯒꯤ ꯑꯗꯨꯒ KVK ꯁꯤꯡꯅ ꯄꯨꯊꯣꯛꯆꯔꯤꯕ ꯑꯅꯧꯕ ꯃꯈꯜꯒꯤ agriculture implements or agriculture inputs ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯦ ꯍꯦꯟꯅ ꯊꯣꯛꯅꯅꯕ ꯌꯥꯝꯅ ꯇꯦꯛꯅꯣꯂꯣꯖꯤ ꯃꯈꯜ ꯇꯣꯉꯥꯟꯕ ꯁꯣ ꯇꯧꯕꯤꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯁ꯭ꯃꯥꯝꯒꯤ ꯃꯈꯥꯗ ꯃꯈꯜ ꯇꯣꯉꯥꯟꯕ latest models agriculture implements ꯁꯤꯡꯁꯦ ꯌꯥꯝꯅ encouraging ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯁꯤꯒꯤ ꯏꯝꯄ꯭ꯂꯤꯃꯦꯟꯠꯁꯤꯡ ꯑꯗꯨꯒ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯄꯣꯠꯊꯣꯛꯁꯦ 2022 ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯄꯣꯠꯊꯣꯛꯁꯦ ꯗꯕꯜ ꯑꯞ ꯇꯧꯕ ꯌꯥꯅꯅꯕꯒꯤ ꯄꯥꯟꯗꯝꯅꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ Agricultural Fair aduda lanai yobe stol hangtuna saruk yaki ba entrepreneurs sina makhoi oiba pot phongdorokli Agri fair se tasengmadi fair haibase masi number 1 point knowledge exchange ne haibadi aikoi na ngasi little knowledge ama haibadi ai sa chengum se 2001 da ai mushroom je ai training phangjai ai share dagi ai 2002 dagi chingum thajare 2002 dagi na chingum taba till now sibuk da ai chengum gi lambi laksere cheda kana gumba farmer ama interested to the mushroom madugi knowledge exchange ama tawbi ai maramdi ai na ngasi lakse ju ai taseng ai taraga ai na khara khangjari ba ai na sigi 2002 dagi 2019 mudal ai na phangjari ba ai experience to madu ai na farmer sing sida interested farmers sing da ai madu exchange tawge lakse akhoi thambije akhoi ge khoi ni khunai khoi na aduga smokers yaujare dagi biben yaubire adege khoi ge kep si changna na bi khoi changna na bi kep se si yaw department side da khon haijaning wa se akhoi department sing de yangchan bi ha ga mafam jaga da thana na bagi chu tawbiro de khoi je khoi ge kaino si kan na khoi hona jari ba khoi manipur sida akhoi nu je bamboo shoot packet simane adege akhoi chahau na saba cake simane sigi brand je akhoi na mangal haina thon mane bamboo shoot sidi si almost 3 years chahi ahum phare aduga chahau sidi kuidri chahau sidi akhoi na hoji trial tawbani adubo mase demand di fan laire market demand di nomada akhoi gi 1000 dozens demand laire agri fair tawbasi yamna chammaga su khara adum significant oiba yam kanaba posaga mane maruina akhoi gi product se mayam da khangan bagi khurong jaba ama phangi loina na akhoi gi awara pa do akhoi sida fair yawmin nariba singa share tawraga akhoi gi chawkhan bagi upaya ma haitare men samadi adum fair sina oi
MOBC Department and Namthak Tokton OBC minority singi hak matkiba to Matanda Tizinaba Sankiba SIT report at Umatam the Langakas in Manipur Miangi Manga, Potokadabani Haida Manipur Muslim Welfare Organization MMWO and Fondorki, Wahoma Singazi Hata the Labor Lubasi office, the Pangto Papa Missing Unaba, the Lubasi working president was it San of Fondokibani. Paumising unaba tu da wajib sana makata na hai income jale sini tara dagi sini tara tere paubi MOBC na paikala kiba tabak ta senda tumja tawi hai tu na lenga ka suna SIT team am sem dam tizilaba sigi asumbar report hozu pawa putok pangam da basi laibak tibani matam matam adu da miyangi saktung mat officer kharadi tabak tagi loktok pa yauki ngasi pawa SIT report miyam da panghandri ba asi officing aduna lenga ki machine man krabara amasung SIT report sing adu lei krabara hai bi sing ba leire hozuk pale lenga ka sina tu matam da SIT report miyam da mangda Putok Miam Galoin and Akan Makong Sang Selagani Haiki. 2010 2017 फावदा MOBC डिपार्टमेंट ना पाइकेट किबा स्कीम सिंगदा फंगफम थोक पर राइट पर्सन सिंगदा फंगदबा लाइरेबा प्रजा सिंगी हकपु लूट तौख्रबा अमसुंग महिरोय क्यागी हक फंगफम थोक हक कया लूट तौख्रबा अदुमलबा ऑफिसर सिंग अदुना हाइरिबा एडिशनल सेस ना लुचिंग बा SIT अदो अदुदा लुपा कया ना मचिन मेन खरबनो हाबे चार नो दखै हंगजगे MOBC डिपार्टमेंट ना 2010 2017 फावबगी पाइकेट किबा स्कीम सिंग अदुगी चपचाबा रिपोर्ट अमा प्रजा मियाम द खंगनगदबनी मसिदा कोइ खंगनदना तुमिना लेसिन किबा तारगदी ममांग MMWO ना चंगसिन किबा खोंजंग सिंग अदुदगी हेनबा खोंजंग क्या चंगसिलकने हाबसे ngasi gi lengak na khangjin biu Sangai Prok the Leba Zenit Academy na Mahiro Singdi Lana Sel Lotan Senda Lambi in a Satari Haiba Yauna KCP War Group na Maral Kasirak de Basi from Yaudabaran Wafam Haina Academy School Management Committee Administrative Secretary Aton Lesemba na Pondorkli Ngasi Scholasiki Campus of Scholasiki Ozasing Amasung School Management Committee Mihut Sing Yauna Pangtoki Pau Mepam Amada Aton Lesemba na Makata na Hai Skolasi Hokibasai Lisini Mapan the Likat Kibini Duga Lisini Tarada affiliation Pangduna Lisini Tarani Toki Topper Yauna Mahiro Kap Putokton Laki in Haiki Paugi Mepam Aduda Academy Principal and Radisna Hai Skolasi Nasi Pawada Mahiro Amata the Lana Sel Lokipalate Hokibasai Lisini Amada KCP War Group na Zenit Academy founder father na punishment Piki Haribo Wafamasi ang Pawi Matamadu de Zenit Academy si Laitri Lonina Brazen Kobamio Amana Hostel Salai Haribo Wafamasi su aran wapam ni Skolasi boarding Laite Lonina Skolasi Salai Basing Barakta Brazen Kobamio Amata Sialti Haiki Zenit Academy na Satra Madagi, Palasin Contra, the Guinea Kapo Lauraga, Assam Sanskrit Board Kumba, Urdu Board Kumba, Delhi Board Kumba, Kerala Board Ki, Board Karada, Senalan Vichatare, Haina, Mopasiam Labak Tivani, Skumara Malambida, Tokibalite, Angapama Pawi, Ariba Pauchi, Sing Asina, Skulnasita Tamzariba, Hirusingi Parenting, Skulnasi Ozasing Staff Singa, Yamatam Naba Mipai Pole, Ramasina, Hariba, Opam Singasiam Mutankum in a view. If we just see the complaint, I'm the laser there, I could give school the mix at Tihan Biga no, I could give under CBSE. CBSE when I natural daily board we get over CBSE the certificate Pirapada, Equina Aranba certificate Piruba already Nahana Equi school see Mutlagani. New academic section the Gi Equi school Tingani Hibesisu, Noiza de grassroot the Gi Tigat Piraga school see Karamba Pibam the Lai Karamba Pibam the Lai. Go through the grassroot and then please make it to clarify everything within a very short period. Matang such the Bregam Logic Vraki Matunda More Town, the Labour Government of India, Subsidiary Intelligence Bureau, IV Office Manakta, Mapangan Kanaboma, Mapokai Pau, the Manipuram Sumani, Tonganton, P. Pau, Sing Putra Laxage, Impact News Wumi, and Tadana Review. Mamma no celebrate in Simakata Pau, me and the Pizzeria. More Town, the Labour Government of India, Subsidiary Intelligence Bureau, IV Office Manakta, Mapangan Kanba. Boma mapokai kre asok pandi yahodre todo singaran dampung mapantaba matamda St. George High School amasung Subsidiary Intelligence Bureau ani kimarta pauna riba lambi da pokai kipani Impact News na phangma pauda timer IED oigin haina singnaba IED aduna pokai bada IV ge sekpal maset kar kai ki yam ahoba makolam ngalorina IED du ek pokai baga matam kan kanadana more police ke osi na mapam da sangsindra mi amada sanghandana koisil laga thamki tungda more police ke hena personnel singaloina na tibu humki thabak sa satake IED pokai pamata the additional SP operation additional SP law and order amasung nipum de suba some rifles ke commanding officer lakna yangsing ke ngarang thodo basi tharaga IB manakta sakang da basingna bom gi landa sathabasi tha sida nirak subani bom pokai bi thodo adu thokraba matung makhata section thorang lokat point nipum de suba some rifles na Indio Myanmar border things in kre nipum de suba some rifles amasung more police ki kangbu sina border ki mapam kada sa to kasin tawba things in ki khongthang asigi sarok amoina Indio Myanmar friendship gap Get number 1 da India rom dagi lakpa madi get number 2 dana Myanmar rom dagi lakpa miyo sing akan masakin thoranga loina na satu kasin yahalle
Nakala maromda Hill Tribal Council Morena mapamatu tangarang numidang pom pokai hen kibiki thawng adu bakan mamong da yaning da phong dorokli council asin thadrok paserol da thodok aduna mapam adugi miyam da mi paiba pokhale matungda miyam marakta bom pokai hen bi thodok thabagasi sathabigano hairli Ziribam district ziri torial da nupa mi asi baksang tawtharakre Police na kaya sama lokotan tizin ba hokre impact news na ziri ghat police tagi pangba pawda asi baksang adu ngasi ayuk ziri turial ya samlom thang manakal da tawtharak pani laikhi da banupa adu ziri bam kali nagar tagi moirang them bikerzit sahi kuni thoya pokpa moirang them sarani laikhi da bagi haksang adu ziri ghat police na lokot laba matung Silchar Medical College da postmortem tawna ba pukre hairi Gandhi's aim and its non-violence movement hai hiram da nomui oiba seminar ki thorma mangasi hangang maya lekai da leiba MPCC ki secretary oiba Pangai Sarat Chandra ki yumda pangthokre hangang block congress committee na sindna hodok ki seminar ki thorom adu da Manipur Pradesh Congress committee ki secretary P Sarat Chandra MPCC MOPC sal ki chairman S Gunamani hangang block congress committee ki president Dr NG Broze na singba maru oiba mioi kya na saruk yaki ngasi ki thorom da resource person kya na Mahatma Gandhi ki matang da wa ngangke ngasi ki thorom ko mari lain na MPCC ki secretary P Sarat Chandra na phongdok ki bada masage sakti tanana ba khona bada laiba ki sakat tharang da mai onsin bangam draba Manipur losing ba singi mafam da Mahatma Gandhi ki wakalola se yam na mathau tare ningtamba India ma ki Mahatma Gandhi na non violence hai ba khulai asik loina na lauki ba thoda ngadu ai khoi punama na kaupam thokte loina na laiki da ba India ki losing ba sina pamlamba pandam madu phangna ba MPCC na makata na Manipuri mafam kya na paksana seminar program sing pangthokhi kani haike अहिंसा अमदी अचुम्बन प्रजाबु वायन बिगदबनी अहिंसा अमदी अचुम्बन प्रजाबु ngakpi sen bigadabani haiba गांधी की वाखलोन से ngasiri thai khibagum tawasi अखोई गांधी बु निंगसिंग जरगा अखोई की भारत दा अमदी मणिपुर दा अमदी हंगांग केंद्र दा चुम्ब गांधी की वाखलोन सिलागा अखोई की समाज सिबु अचुम्ब मंगाल अम थोलागा प्रजा सिंग सिबु नुंगाइना तंगदु लेताना हिंगबा हाइबसे अमुक्तंग वेमिनरसी हाइब केंद्र अमदी मणिपुर अमदी भारत तंगसी राजनीति की लुप्स लैबा शक्ति तानाबदा पावर तानाबदा मांगछलाइबा क्राइम मयाम थोलाइबा पुनमकसे गांधी की मपुक नुमित पांगथोकपासिना मयाम पुनमकी अमुकपा वाखल सिंगसे सामथोकपा वैरसनु हाइबा वाखलोन गलोइना ngati ngashidi गांधीज की 150 बर्थ एनिवर्सरी असि हंगांग ब्लॉक कांग्रेस कमिटी ना पांगथोकसबनी Leibak asida BJP lengakna jati ki mapa Mahatma Gandhi bu singnaduna Mahatma Gandhi bu hatkiba Naturam Godse bu national hero ni haina laukthona bu honari haina MPCC ki PCC member Dr S Manaukthona maral sirakli ophamasi Nauria Pakala block congress committee na sindana Mekola Bazar da leba Indira Gandhi Memorial Community Hall da Mahatma Gandhi ki samyang kai suba birth anniversary ki mari leinana nomi goina pangthok ki seminar ki tholomda phongthok ki bani tholomadu da se gas ki warol piraduna Manaukthona makata na hai thamoi sengdana mapan thong khaktamak masana masa nana asing man uhalaga thamoi sengbani haiba yaroi haiba wafam Mahatma Gandhi na thambiramani adubu Laibak asigi Prime Minister Narendra Modi na madigi onataina bada mapan thong khaktamak masa nana asingba man uhalaga thamoi sengba sari haike नरेंद्र मोदी ने भारत की संविधान को इकाई खुमनबो ओइरदि याम फना तौनीना अफब शासन अमगिदोंत मथक्त लानदब ताय अखोय हजिकिदि मथक्त लानब्र मखादा लानब यंबियो लमदमसिदा लैरिबा मियाम पुनमंगना इसागी इंडिजिनस अम ओइबगी इज्जत लैना हिंजबा सिगुम यामना चाउथोकजनिङाय ओइरबा चाहि लिसिंग अनि हेनबगी इतिहास लैरबा लमदमसे मसिगी खोंफमजे अखोयना पाइहौद्रबा कांग्रेस पार्टी की सिगुम्बा निंथि जगरो पॉलिसी प्रोग्राम जुब नमत्तना मांगहनगिदना बीजेपी ना तौरिबा पोसिना ngamgiba taradi अखोय की चाहि लिसिंग अनि हेनबगी इतिहास लैरेन अखोयना मुक्तना लैरिसे अखोय कुइरोय अब अखोय मिटोप मियान जागी mayumda aikoina thabak suba chatkane ba khar leiradi People's Revolutionary Party of Kanglipa Prifaki hayeng pangthokadriba nipu thoisumong pokomon mari leinana Wesia lamdamgi yawlop sing amadi leibak miamda yaifa pausel pirakli lona tingkrabal holobasi ki acting chairman oriba ke sathi gi yaifa pausel da singtamgi miamna mikhal pangthoktana mihut khanjaraga kanglai singi maning tam national parliament pu Indiana ikhang khangongdana kupsin ki Risangsina chatharakli ba ningtam yaol lanteng asi aikoi punamagna sangsin minaduna India dagi tholaktuna manaba khunai gi kanglaipa ama semna bi pandam lomda sangsin minarasi harakli BCBR Social Development Foundation na sakhanglaba Manipur gi institute ama oriba bioscience dagi hokiba mai palaba mahiroi sing opgi thoraba mangasi pangthokre loinana www.bioscience.org.in koba institute asigi website sunga si hangthokre thoramado Imphal ki manung sana leiba kongba laisram laikai da leiba is garden da pangthokimani
bioscience and hairse akoina CSIR JRF adagi ASRB UGC NET adagi GATE ki coaching center oine de hodok chabane adu akoina kano top di asengbagi plan di kaino haibada akoina university da ta amatungda finishing school oina polish tona banga koise haidi competitive exams sing the face to bangam naba natrag entrepreneurial skill de develop to bangam naba adugi idea da putok chabane aduga akoina CSIR NET ki adagi JRF coaching tawrisidi akoina funding yengakpane aduga leiba funding sina akoina madugi equipment sing adagi setup library gumba adagi moigi practice tawna discussion tawna room gumba dum semak na akoina establish tawjabane adugi makhada amugai hygienic bana bioscience haibasi hojik BCBR social development foundation haibagi makha sida MCA recognize tawrba sigi kano si institute sigi makhada leijabane Kanglai pakasida horiba lalhau kayabo amadi ningtam ihobo maiti hanabagi saruk amo oriba KCP PWG ni haina masana masabu claim tausariba gang khutpu asina ni haina People's Work Group Kanglai Pak Communist Party ki PRO ni haiba singkhai ngan bana thadrok pasero lamada hairakli lona tingkhrab lalholo basina thadrok pasero lasina makhata na People's Work Group asi PWG KCP haigadabani KCP PWG haigadabana te luppu mingchat thiana ba honariba makhoi singbu lupna lemna tharoi miyamna KCP PWG ni hairib lup asidagi section view hairakli Nakalamromda standard robot ki mahiroi nupi masa amalai ki dabagi sainaba sing ahag pasairak pisira natraga watem batang tausira haiba sulupta miyamna khangan birao harkli Impal Ziribam lambida sathariba gari singdagi all Ziribam Road Transport Drivers Union and Nampuda Sel Lobagi Tabak Sathari Haina Drivers Welfare Association Kobalup Amana Pondor Wafambo all Ziribam Road Transport Drivers Union akan memong the yaning the Pondor Ziribam the Laiba Union Asik Officer Paumising Unabada Union Asik President Oriba M Tombabu na Drivers Welfare Association na pausi sing the pongdol ali bawapam asi yung pamyaw to bawapam ni ine na sina kanaguma driver matatagi ng puda sel lo kibalite driver sing na masa na driver welfare gitamak donation oy na pirambag ngakta ni makoy na piramba sela to na driver sing na kudong tiba thok matamda mating pang to na laki hay na pongdol ali driver union na gari check to ka thaba asida makoy na aduk jam na nungay tiba se hangak pa pangbani makoy na ikoi na tori ba thak mayam si sukhang khang dana mayung gidi sumang waisitraga migi mayung waisitna ba lakpa maramna mahakna masagi mathau khangdaba mana migi union gi ming panchalaga masagi union ni haidana tobadagi ma adugi matik ikaiba phanglabani mahaga si wakhan khanthadaba adugumlaba sagi lamchatni haina driver union gi maigedegi norukchari Singmay Park Laikan Lup na sinurang asin may rahawk sung bagi mari lain na singmi tami po lanap ki tharma mahingang sing like hanasing singmay da community hall pang thokre purup kaya gi miyo sing nasaru yaki bang asiki tharma da Lok Sabha MP RK Ranjan Imphalas ki Adhyakshya P Bimola Laifam Khunu Zilla Parishad member L Olendro na sing mamaroi miyo kya nasaru yaki tharma da mari lain na MP RK Ranjan na phongto ki pada maihor rol dagi hauna singa masung tam masin marau amani haijarap su aseng boy na di singa masung tam gi barakta phaba mari amalaiba ngamlam de adubo ngasigi BJP na lusing malay nga kasi lakpa amati luk kaya ng kanglop maseli marakta nung sisana na laymin na ba lakot ki bataba kaya sinamara mo nung sisana na laymin na ba ngamni hai ke amarom da ngasigi taram adu ki mandang da Singmay Park Laikan Lup ki advisor Budi Kumana makata na hai ki bada ngasi meragi tarani panman numita sita pangtok liba taram masi makata na susai ko di pangtok na singa masung tam gi maram da apaba mari amas shaka na bahona gani hai ke Mayoran pugok ay puya duda singmi tami se amatani habi kudam se akoy da laibani aduna akoy singmi tami ani sigi mari tat tanabagi damakta akoy gi nungsin na akoy se ima matagi masani ko ipa matagi masani ko habi se kauna da nabagi damakta akoy na ngasi asigong ba singmi tami gi pola na samin tami na bagi nungai ba phongtok be harau kumai gi numit ase akoy pangtok chabani Puari matam dagi meragi tarani panman numit pangtok tana lapa kwak tan bagi tharam Imphalis district ki wangkai ningthem pukri mapala labor ramji school la pangtok re kwak tan duna sahi amagi sabaw lan pau nungai yai phab lep ki tharam adu Manipur sairap loisang na sindana pangtok ke bani angom ningthau Rosoraz mani na lusing duna pangtok ke tharam adu ki manung sana lapakta bambula tha duna kwak tan ke tharam adu da sanabi matung ina laifam pana khabam pana ahalup pana naharup pana amasung baring purumna ta khausa ki ta khausabada natana nat ki oiba jagoi isai su kudol tamki
Meragi no pan ban mitikin horganga siga thana ni mitarani suba satharakiba kun ngarak suba panthau sanglen laipong harau thoni irat ki thamnasi loisen ban mita lai kethel kabi silon pangthokre lai kethel kabi silon asi impal iski manusana seloi langmai singta leiba nongpok singun thong maitei lai kol dagi ima tarena lamjing laga mapari mamamloi kaya loina na miam na kwaina man kethel haina khangdari ba lamdel kwai khoiri kethel lairen bi ima gi masai kol dagi sing insang napi nga panau sinang na sing polom kya laidna panthau lai oibada katseduna lamdam asibu saba thakwa watapa mahi marong marang kaina bai kang thoktana bai saung na ngandana ba thongni bana silona si maroi ba masak waiki Panthongna khoi inati oiba poram charam leiriba taudri khangde langren khangde pena khangde sakoi isai punamak pusu hingan biri na hona sumba mayam si panthongna masa oiba khoida tambi bani takpi bani sigi damakta ikhoina panthau gidamakta harau thoni sigi kaithien se karaga tamjabani masina kari gidamakta tamino haibada kanglei sida nungaiba yaifeba sahongba ngahongba awat pelitaba ingna signa leinaba gidamakta ngasigi khori kaithien se karaga panthoi pagi makai da tamjadoini maitei haiba maitei khoisi leiriban खुदमक्सी लाइरिक हैसी हक्सांग फसी लाइनिंगसी हाइबनी अखोगी लाइनिंग मसक खंगने हिंगसी हाइबनेबा इमुंग ममद लेरिबा मपा मामा मसासिंग हारिबा अहुमसिना पुक्सेन खुजेन तिनना अथेगी लाइनिंग मसक खंगना हिंगगदी लेबाग असिदा इंगबा तपा ओइगनी हाइबगी पांदमनी Laliba October kunda pangthokadriba meitei sanu 2019 BT pageanta mari leinena tongan tongan ba thorom sing pangthokraba matung ase YTB ki thorom pangthokre mitei yomsarol dai chumangi maroiba amadi sonapungi akoibana karamna YTB ni amadi YTB de nupi bi kayada kari kainhan lei haibegi pandam da thorom ase senmani korai ning thobung laikai da leiba mitei sanglen da pangthokiba thorom aduda sangdam naroi singda kangnaba mafam amamam piduna sonapungi akoibada YTB kum YTB ki sintha pangthokhi Thasi ki mangada wangkai kuno soibam laikai da laiba hanjabam prank kumar gi umda sakang da basingna bom langsindan pokai hanmi ki thodok adu coordinating body of kurai na thatro pasero lamada kan mamong da yaning da phongtorli Regional Institute of Medical Sciences RIMS Impal Arokya Seva None branch amadi Sunbird Trust khusem na khusam naraga ngasi nomoi oiba free health camp am ngasi none gi Varian Baptist Academy the pangthokre health camp adu da doctor nurse paramedical staff humbudra romna tongan tongan ba department taramari anaba satet lom lying ki camp adu da Center of Medicals and Sales Representatives Union CRU na lem hidak langtat su yantokhi Namid humni sumna chatarakwa medical awareness program loisin baloina na voluntary blood donation camp am norem youth library and development organization Nildo PRDA Bisnupur Action at LRP project amadi Zenins Blood Bank Porompat puna kosam nadana ngasi pantoibi haraubung norem da pangthokre Nabol Kendra MLA and Loken Nildo gi President Manglemba norem PRDA Action at LRP project ki sponsor coordinator L T Latarani Devi amasung coordinator TS Bimol Kumar na thorom aduda sarukyaki thorom aduda mioi nipu henbana blood donation tauki Private School Development Council PSDC Thobal Linkat Kibagi Tarama Thoirak Subang Pokumon Tarong ngasi Thobal Okram Wang Mataba Dalaiba Fancier Higher Secondary School gi multi-purpose hall pangthokre ngasi ki thormadu da PSDC Thobal gi chief advisor su oriba EGF School Thobal gi headmaster Dr. O Ibo Pisak Camp Blooming Higher Secondary School gi chairman case manager mangang amadi Indian Air Force ki thabak gi pothara wing commander AK Deven Sarukyaki Panbayabadi Hosik Thobal District ki tongan tongan private school tarani pana puna punsilaga seliba Private School Development Council na Thobal na modern competitive education era ama sanggon aba kana honari haiki Tharamadi sarok amoina larik phaba mahiroi singbusu asam ana piduna puning thawatki Senabadi District Popi Pambi Thaba Tokna Bigi Patang the Nomi Oiba Miabu Wakal Tahana with Tharama Pangtokre, Taramado District Atuki DC Amasung SP in the Kosam Naga District Headquarter, the Labor Mini Study on the Pangtokibani, Taramado the Saru Yakiba DCP LM Kautina Miam, the Popi Pambi Tabi by Okta Punamanga Kongtang Lokabina Batok Tai, Popi Pambi Paktak and a Taban and Lamdamasi Tola Riba among a tassing digging a toxi Hina Pausian Key. How's Sanabi Pauda?
Kumalampak Hockey Stadium the Sathakli Batareswa Junior Man and Women Hockey Tournament ki Sanaki Junior Men's ki Taruk Suba Master Hockey Union and Panzel Tara Sandana BS Bistupurpo Yamalaksana Tara Ahum the Mighty PK Men's and Women's Hockey Tournament Asigi Mangasu Master KSSC na Merabu Panzel Tara Amada Mighty PK Tournament Asigi Makata Massing Hang Tilda Sanagani. Mongolia ki Ulabatarda November 9 ki Taranipan Pava Pangto Kotreba ASEAN Youth Women Boxing Championship India ki Bhut Sindra Yauro Nabagitama KZ Yakai Matoi Counter Naurem Baby Rosie Sana Sanu Amadi KZ Humbudra Mangai Counter Toksom Sana Masa Sanubu Boxing Federation of India na Khalakri Haina Thobal District Amateur Boxing Association na Thadra Wasela Mada Khanglagli Ngaran digi Hudana Sathar Liba Lampet Pataleba Officers Club ki Deco Turf to Satariba ITM Fall Senior Grade 3 Tennis tournament ki ngasi court 1 the sana ke matching the S Ranjit case Interkumarna Makoi Lamba Singbo Mighty PK court Anida Sunil Sud TS Tulesor and Pritam Amadi Nagaras na su Mai Pake court ohum the sana ke matching oinaso Kanan Setu Rajesh Zen na Mai Pake loinana court Mari the sana ke pa atoba matching the MD Zaidi Dinku Madi Denkis na Makoi ke Lamba Sing Mighty P na Mai Pake Sanaro yang kai nasaru yadana pangto ki tournament sigi makata massing hang sanaragani Saliba thasi ki taruk ki hotana tarahum doi phauba Guwahati ki Royal Global School da sathariba aun suba RGS India Open International Rating Chess Tournament 2019 ngasi sanakiba Mesa Salai Chess Academy ki sanaro e Mohindra Sharmana aun super round loiba phauba da maitiba mata phangdana mangsil thana sali ato Mesa madana academy sigi sanaro Y dana birsu mai pakpa yabagi Kongpam da kana sanari hain academy asin thatrok sero lamana phongdorli Adhoc committee says Manipur sindra namitari ni sumna sathakadaba All India Chess Federation AICF coaching camp among asiri Kumalampa Sports Complex ki swimming pool VIP loan sa hokre camp asida sahi taruk ti taramanga phawi manung dalaiba nupama sa amasung pimsa kuntarung saruk yari loinana International Master Niraj Kumar Misra na sip coach oina chess takpi tambiri Impal West District ki oiba 7-a-side Men's Open Football Tournament ama thasi kundigi Impal West Students Club na sindana club asigi ground na pangtholagani hairi masida saru yaning ba club organization singna akuba parol club asigi khangba yagani hairi arabida baletin asigi alliance amano miyam da thamjari sai ni mamanga antenna madi SP tablet ko na phaki mi yama NDPS ko na sai traum de kaisun na lai ba mari phai na lupa lakani chi na bayatan pikre Upopi kuno das poki bat hodok adagi mata ng pulis na pagat ba mi tara mari ngasi si GM di Supreme Court potok kay nimitari ni pulis kasa di dalay niya baliman pikre Rims Hospital da laying balaki binukit sa ama da POB kay kun ba mang kun bada sena ba singi matakta atu ba action lawrog ni hana Rims Medical Superintendent na pongdorok ni Kunaya sa lady balay talay ba wana tara pa sing napibam pagalaba matamda namdam asida sakat pa ing batap pa namdam oy bangam kan hena si Minister and Peren na pongdor Manipuri ahan ba put over bridge ki plate nga si pangkat pa lahok kre lali ba November thada mapam marida sari ba put over bridge sing loisinda na miyam da sing sinaragan hena Minister Biswasena pongdor kre Manipur International University salai bahona by Education Minister T.S. Radhi Shyam ne Impal West ki gari de University as Administrative Office hangokre amasong namin mari ni sub na iboy amasong malay lasang le da sa Tagadaba State Agricultural Fair 2019 kasi Agriculture Minister P. Han Kaliana hangokre